मैम ꯉꯁꯤꯁꯦ ꯃꯆꯥꯊꯣꯏꯕꯤꯒꯤ ꯕꯥꯔꯗꯦꯅꯤ ꯑꯗꯣ ꯚ꯭ꯂꯣꯛ ꯃꯆꯥ ꯑꯣꯏꯅ ꯃꯥꯒꯤꯁꯦ ꯇꯧꯒꯦ ꯇꯧꯖꯔꯤꯀꯣ ꯑꯗꯣ ꯕꯤꯁꯥꯜꯗ ꯆꯠꯂꯨꯏꯑꯕ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯈꯔꯁꯨ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯔꯛꯀꯦꯀꯣ ꯃꯥꯒꯤ ꯕꯥꯔꯗꯦꯗ ꯑꯩꯅ ꯐ꯭ꯔꯣꯛꯁꯦ ꯑꯃꯈꯛ ꯂꯩꯕꯤꯒꯦ ꯃꯥꯒꯤ ꯕꯥꯔꯗꯦꯗ ꯁꯨꯝ ꯂꯤꯠꯆꯅꯕ ꯍꯥꯏꯅ ꯈꯟꯕꯩ ꯕꯤꯁꯥꯜꯗ ꯆꯪꯉꯨꯕꯅꯤ ꯑꯗꯨꯒ ꯑꯍꯣꯡꯕ ꯚꯦꯔꯥꯏꯇꯤ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯃꯌꯥꯝ ꯑꯗꯨꯒꯗꯤ ꯍꯥꯏꯗꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯔꯦ ꯑꯩꯅ ꯂꯩꯁꯜꯂꯛꯑꯦ ꯂꯣꯏꯅ ꯍꯥꯏꯗꯤ ꯑꯄꯥꯝꯕ 4-5 ꯈꯛ ꯂꯩꯁꯜꯂꯛꯑꯦꯕꯀꯣ ꯑꯗꯨ ꯂꯥꯡꯗꯥꯗꯁꯨ ꯃꯥ ꯂꯤꯠꯄꯗ ꯅꯨꯡꯉꯥꯏꯒꯅꯤꯕ ꯑꯗꯣ ꯆꯨꯝꯅ ꯁꯨꯝ ꯗꯨꯀꯥꯟꯗꯩ ꯀꯩꯗꯩ ꯂꯩꯔꯨꯔꯗꯤ ꯁꯨꯝ 100-150ꯗꯤ ꯑꯗꯨꯝ ꯇꯥꯏꯅꯀꯣ ꯑꯗꯣ ꯕꯤꯁꯥꯜꯗꯗꯤ ꯍꯣꯡꯕꯅꯤꯅ ꯍꯣꯡꯉꯝꯃꯦ 100ꯗ 200ꯗ 300ꯗ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯐꯖꯕ ꯅꯨꯡꯁꯤꯕ ꯀ꯭ꯌꯨꯠ ꯑꯣꯏꯕ ꯌꯥꯝ ꯌꯣꯜꯂꯝꯃꯦꯕꯀꯣ ꯑꯁꯤꯁꯨ ꯃꯌꯥꯝ ꯑꯄꯥꯝꯕ ꯃꯌꯥꯝ ꯂꯩꯍꯧꯔꯤ ꯑꯗꯨꯏꯁꯨ ꯑꯩ ꯌꯥꯝꯅ ꯂꯩꯔꯛꯇꯔꯦ ꯑꯗꯣ 5 ꯈꯛ ꯂꯩꯔꯛꯏꯁꯤꯁꯨ ꯌꯥꯝꯈ꯭ꯔꯄꯣꯠꯅꯤꯀꯣ ꯑꯗꯨꯗꯤ ꯎꯠꯂꯛꯀꯦ ꯑꯃꯃꯝ ꯇꯧꯅ ꯌꯥꯝꯅ ꯀ꯭ꯌꯨꯠ ꯑꯣꯏꯅ ꯅꯨꯡꯁꯤꯌꯦꯕ ꯑꯗꯣ ꯐꯥꯔꯁꯇꯗꯤ ꯌꯦꯜꯂꯣ ꯀꯂꯔ ꯂꯩꯔꯦ ꯁꯤꯅ ꯈꯔ ꯇꯥꯡꯉꯦꯕ ꯌꯦꯜꯂꯣ ꯀꯂꯔꯅꯦꯕꯁꯦ ꯁꯤꯒ ꯃꯆꯨꯁꯦ ꯊꯣꯛꯇꯔꯦ ꯃꯉꯥꯟꯁꯤꯅ ꯋꯥꯏꯠꯀ ꯃꯥꯜꯂꯦ ꯌꯦꯜꯂꯣꯏꯁꯨ ꯍꯥꯕꯤꯗꯨ ꯅꯠꯇꯦ ꯈꯔ ꯄꯥꯔꯞ ꯇꯧꯕꯗꯣ ꯂꯥꯏꯠ ꯑꯣꯏꯕ ꯌꯦꯜꯂꯣꯅꯦꯕ ꯑꯗꯣ ꯁꯤ ꯕꯥꯔꯗꯦꯗ ꯂꯤꯠꯄꯤꯔꯅꯤꯀꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗ ꯑꯗꯣ ꯌꯥꯝ ꯆꯥꯎꯅ ꯇꯧꯗꯔꯦ ꯃꯤꯁꯨ ꯀꯧꯗꯔꯦ ꯃꯆꯥꯒꯤ ꯍꯥꯏꯗꯤ ꯃꯆꯥꯒꯤ ꯑꯦꯛꯖꯥꯝꯁꯨ ꯑꯣꯏꯔꯤꯕꯅꯤꯅ ꯑꯗꯨꯅ ꯑꯁꯤꯁꯨ ꯑꯩꯅ ꯉꯁꯥꯏ ꯃꯆꯥꯊꯣꯏꯕꯤꯗ ꯂꯤꯠꯄꯤꯅ ꯂꯣꯏꯅ ꯌꯦꯡꯍꯜꯂꯕꯅꯤ ꯁꯤꯅ ꯄꯤꯡ ꯀꯂꯔꯅꯤ ꯌꯦꯡꯉꯨꯁꯦ ꯗꯤꯖꯥꯏꯟꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯃꯤ ꯄꯥꯝꯅꯕ ꯍꯥꯏꯅ ꯑꯗꯣ ꯃꯁꯤꯒ ꯀꯣꯟꯅꯅ ꯃꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯂꯩꯌꯦꯕ ꯁꯤꯁꯦ ꯑꯁꯤꯁꯤꯅꯦ ꯑꯃꯨꯛ 100ꯇ ꯄꯤꯔꯤꯅꯤ ꯌꯥꯝꯅ ꯐꯤꯁꯦ ꯐꯔꯒꯅꯦ ꯅꯨꯡꯉꯥꯏꯒꯅꯤ ꯑꯉꯥꯡ ꯂꯤꯠꯄꯗꯁꯨ ꯗꯤꯖꯥꯏꯟꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅ ꯄꯥꯝꯕꯣꯝꯒꯁꯦ ꯄꯣꯡꯇꯛ ꯇꯧꯋꯦꯕ ꯁꯤꯁꯦ ꯈꯔꯕꯨꯗꯤ ꯆꯥꯎꯋꯦꯅ ꯆꯥꯎꯇꯛ ꯂꯧꯔꯦ ꯂꯥꯒꯤꯔ ꯐꯣꯠꯆꯟꯒꯦ ꯍꯥꯏꯅ ꯑꯄꯤꯛꯄꯗꯨꯁꯨ ꯌꯥꯝ ꯄꯤꯛꯀꯗꯕ ꯃꯥꯜꯂꯦ ꯑꯩꯅ ꯈꯔ ꯆꯥꯎꯔꯞꯁꯤꯅ ꯁꯨꯝ ꯂꯧꯔꯦ ꯁꯤꯗ 5 ꯈꯛꯁꯦ ꯂꯩꯕꯤꯔꯦ ꯑꯗꯨꯅꯤꯅ ꯕꯥꯔꯗꯦꯁꯦ ꯆꯥꯎꯅ ꯇꯧꯒꯦꯕꯨꯗꯤ ꯈꯟꯕ ꯇꯧꯗꯔꯦ ꯑꯦꯛꯖꯥꯝ ꯃꯇꯝꯁꯤꯒ ꯑꯗꯨꯅꯤ ꯃꯌꯥꯝꯅ ꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯃꯆꯥꯊꯣꯏꯕꯤ ꯍꯣꯔꯦꯟ ꯍꯧꯖꯤꯛꯁꯨ ꯅꯨꯡꯊꯤꯟꯅꯦꯕ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗ ꯁꯨꯝ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯁꯨꯝ ꯇꯧꯅ ꯀꯦꯛ ꯀꯠꯂꯛꯄꯅꯤ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯃꯤꯟꯅꯁꯤ ꯁꯟꯗꯥꯒꯤ ꯊꯕꯛ ꯂꯣꯏꯁꯜꯂꯦ ꯑꯗꯣ ꯃꯆꯥꯊꯣꯏꯁꯦ ꯂꯥꯏꯔꯤꯛ ꯄꯥꯍꯜꯂꯦ ꯑꯦꯛꯖꯥꯝꯁꯦ ꯍꯧꯖꯤꯛ ꯁ꯭ꯇꯥꯔꯠ ꯇꯧꯔꯤꯑꯕꯀꯣ ꯑꯗꯣ ꯂꯥꯏꯔꯤꯛꯇꯤ ꯄꯥꯗꯕ ꯌꯥꯗꯦ ꯑꯗꯣ ꯃꯄꯥꯁꯨ ꯂꯩꯇꯦ ꯀꯩꯅꯣꯗ ꯕꯖꯥꯔ ꯆꯠꯈꯤꯑꯕ ꯄꯣꯠꯆꯩ ꯂꯧꯕ ꯌꯨꯝꯒꯤ ꯑꯗꯨꯗꯨꯅ ꯃꯄꯥ ꯂꯥꯛꯑꯒ ꯑꯣꯏꯅ ꯀꯦꯛꯇꯣ ꯀꯛꯑꯒꯦ ꯍꯥꯏꯅ ꯑꯗꯣ ꯂꯥꯏꯔꯤꯛ ꯄꯥꯍꯜꯂꯦ ꯑꯗꯣ ꯀꯦꯛꯀꯗꯣ ꯆꯥꯛꯄ ꯂꯣꯏꯔꯒ ꯆꯥꯛꯀꯗꯣ ꯆꯥꯊꯣꯛꯑꯗꯤ ꯂꯥꯏꯔꯤꯛꯁꯨ ꯄꯥꯅꯤꯡꯉꯔꯣꯏ ꯍꯥꯏꯅ ꯆꯥꯛꯇꯣ ꯊꯦꯡꯅ ꯁꯨꯝ ꯆꯥꯖꯔꯁꯅꯨ ꯍꯥꯏꯅ ꯑꯗꯨꯅꯤ ꯃꯆꯥꯊꯣꯏꯕꯤꯒꯤ ꯕꯥꯔꯗꯦꯁꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯐꯔꯛ ꯇꯥꯕ꯭ꯔꯥ ꯈꯪꯗꯦ ꯄꯔꯤꯈꯥ ꯃꯇꯥꯡꯁꯦ ꯑꯣꯏꯌꯦꯕꯀꯣ ꯈꯪꯗꯦꯗ ꯃꯥꯏ ꯕꯥꯔꯗꯦꯁꯦ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯣ ꯆꯥꯎꯅꯒ ꯇꯧꯕꯗꯣ ꯃꯤ ꯂꯥꯡ ꯈꯣꯟꯅ ꯇꯧꯕꯗꯣ ꯌꯥꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯅꯤ ꯑꯦꯛꯖꯥꯝ ꯃꯇꯝꯅꯤꯅ ꯂꯥꯡꯅꯤꯡꯗꯦꯅꯀꯣ ꯑꯗꯨꯅ ꯃꯥ ꯆꯦꯈꯥꯏꯔꯤꯁꯤꯒ ꯑꯩꯅ ꯄꯨꯊꯣꯔꯦ ꯃꯕꯨꯡꯗꯣ ꯂꯥꯏꯔꯤꯛ ꯄꯥꯕꯗꯨꯒ ꯑꯩꯅ ꯆꯦꯠꯀꯅꯤ ꯍꯥꯏꯅ ꯑꯗꯣ ꯃꯥꯁꯤ ꯇꯥꯏꯝ ꯄꯥꯁ ꯑꯣꯏꯔꯤꯅꯤ ꯃꯥ ꯁꯨꯃꯥꯏꯅ ꯁꯥꯟꯅꯅ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯨꯅꯦ ꯆꯥꯛ ꯊꯣꯡꯉꯒꯦ ꯆꯪꯉꯛꯏꯅꯤ ꯑꯗꯣ ꯑꯣꯔꯦꯟꯖ ꯆꯥꯒꯦ ꯍꯥꯏꯅ ꯑꯣꯔꯦꯟꯖ ꯃꯄꯨꯝ ꯑꯃ ꯆꯥꯈꯔꯦ ꯐ꯭ꯔꯨꯠ ꯀꯩꯀꯥꯁꯤꯗꯤ ꯄꯥꯝꯃꯦꯕ ꯃꯆꯥꯊꯣꯏꯕꯤꯁꯦ ꯑꯣꯔꯦꯟꯖ ꯃꯄꯨꯝ ꯑꯃ ꯄꯤꯖꯔꯦ ꯃꯕꯣꯏꯒ ꯆꯠꯈꯔꯦ ꯑꯗꯨꯒ ꯑꯩ ꯌꯦꯟꯖꯥꯡꯁꯦ ꯉꯁꯤꯁꯦ ꯕꯥꯔꯗꯦꯅꯤ ꯑꯩ ꯀꯩ ꯑꯍꯥꯎꯕ ꯆꯥꯗꯣꯏꯅꯣ ꯃꯌꯥꯝ ꯁꯨꯝ ꯃꯥꯡꯉꯤ ꯃꯤ ꯁꯤꯖꯟꯅꯀꯣ ꯑꯗꯣ ꯁꯤꯝꯂꯥ ꯃꯤꯔꯆꯤꯁꯦ ꯑꯣꯏꯅ ꯄꯠꯇꯣꯔꯦ ꯍꯥꯏꯅ ꯊꯣꯡꯖꯤꯜꯂꯒꯦ ꯇꯧꯏ ꯑꯗꯣ ꯊꯣꯡ ꯈꯣꯠꯅ ꯂꯣꯏꯔꯒ ꯆꯥꯔꯒ ꯀꯦꯛꯇꯣ ꯂꯥꯁꯇ ꯀꯛꯀꯦ ꯇꯧꯏꯅꯤ ꯇꯨꯝꯃꯝꯗꯥꯏꯗ ꯑꯣꯏꯅ ꯑꯗꯣ ꯃꯄꯥꯁꯨ ꯌꯧꯔꯛꯑꯒ ꯑꯣꯏꯅ ꯂꯣꯏꯁꯟꯕꯤꯔꯦ ꯃꯆꯥꯊꯣꯏꯕꯤꯁꯦ ꯑꯃꯨꯛ ꯆꯠꯂꯣ ꯌꯥꯔꯦꯗ ꯍꯣꯏ ꯋꯥꯍꯜꯂꯨꯔꯅꯨ ꯉꯥꯡꯁꯤꯒ ꯂꯥꯛꯑꯣ ꯃꯆꯥꯊꯣꯏ ꯂꯥꯛꯑꯣ ꯒꯤꯐꯇꯣ ꯂꯥꯝꯊꯕꯤꯔꯣ
Kairuda. Give love baga hay để jam na. Chè, cake tôm đâu bị đâu. Cake tôm mồm chú giàu đê. Ôi cái nét luôn đâu cả. Lại bật cất rồi. Lại bật cả lôi nâng nào đó pi đôi ní sẽ có. Ấy gì ấy không phải nó gì đó. Nâng gì bà nó còn lấy ra cần. Tao yêu mà bài chân cái đấy. Ăn đây chứ nào. Happy birthday to you. Mồm đó chỗ của mồm của chúng tôi sợ rồi. Chỗ của mồm lại cái đồ ạ. Lại nó. Lại cái gì vậy? Wow. Phàm một đồ ạ. Mấy bạn đi phàm một. Đây cơ. Mà cha nó bay nụ đồ tận lối ta này đồ. Cha nó này cơ. Cơ chào. Cha tôi bỏ. Ây da. Này khoai ra cả. Nâng đi nè. Happy birthday tao udri. Nang kai gi chai no. Happy birthday. To san le nai kho pai nu. Nang dia đi se. Happy to. Happy to. Happy birthday tao nè. Ấy càng gì cơ? Đôi bạn đi mà cầm. Má đi cơ. Cake si pai rồi đôi bạn. Chaku si. Na nào si pai. Paya. Phu tao rồi. Cam haluma hay breo. Nó sẽ cam Na nào cam. Phú tao phú. Si cam. Cam happy birthday. Kan cam. Nó sẽ cam một thằng rồi. Happy birthday to you. Happy birthday to you. Majatabi. Happy birthday. Thank you Viro. Thank you. Inviro. Masa tuh Inviro cakup tuh jalan kita Inviro nih. Katangin karo. Jalan nih Inviro nih kita jalan. Oi ma chaku go injali ne. Kita kan? Jalan. Majatabi ju ta chau dei lo. Phải hello. Ta chau da. À. Iding dia ma. Oh. Jare se gift pi ro se. Du thamo chaku thamo. Yêu cái chỗ. Gift to nào đó pi ro. Phải học lo. Đẹp to lo. Lá hẹp lép to. Pham sen no lep toi ra. Do lâu rồi do. Thank you Viro. Thank you Viro Majatabi. Thank you ai de. Cake to focus ni ma pura do chane ngi si. Ấy xe phải đi rồi kìa. Dạ đấy. Phari đó dạ đấy. Phari ra cái hello na nào đó. Pham ma phari ra. Thôi. Ma cake si gari ma pham ni ngi se. Ê ta full sa do ya. Tham gì sai. Tham ni ra. Mà sẽ phải lâu lại ra thì không cái để không được vậy. Liệt hơn nữa. Ấy là Barbie. Ấy Barbie siêu thằng đi. Nó biết cái thằng là vấn đề Barbie. Tập bằng rồi. Happy birthday Majatabi. In view ne Majatabi. Happy birthday. Jam này lo ma chane ngi chodra. Happy birthday. Mamá là tì rồi. Đây sẵn rồi mà ta, mai đây sẵn rồi. Chào. Ujik te mangau đi chứ. Xe ở đây sụp xe rồi thua kìa. Này không? Mai nó phải rất tham gia nó với con tôi xin được. Nhau. Nào rồi. Thôi rồi xin à. Lâu thuốc tôi nè mà lâu thuốc tôi đi cái máy bay rồi. Được mà system được Ấy con đấy. Chào thầy bé, nào nung xì bra. Nung xì đâu vẫn nào đó. Mà nung xì. Mà chụp ít ra. Nung xì đâu rồi? Nung xì đâu rồi?
Ada su pro nè. Ada yu poro pupu ada su pisi. देखो. Oh, Jangan pro nè. Hả? Momo cha dai samosa alu na tan. Hả? Alu Alu sao? ra de. Momo gì? Momo ja ya ma. Momo gì rồi?